Hi mayam, ngasidagi ichasingi school kaba haurani tha ani saangna summer vacation tharubadagi ko ngasi amuk kaba haudore. Chanubi makhada kumthagare sida bus ngai dune ba maise sida bus ngai raga ngahak leraga bus laani ba. Ngasi ayuk chidi phajana rainbow chu thoame asa ayuk ngantada nong khara khara chugibne ba adu phagraga asi rainbow phajana thoame ngasidi rainbow se adum toina di thoi ko sida adu ragasu ayuk ta thokpa sidi ngasina ahan ba haitare as mayak yam phajana sengyang chenge hojikti ani oi mane ama mathak kidi phajana mayak khra sengre ko adugo makhagi semi circle oi besidi phajana mayak senge yam phajaye yengbada mayam hawai movie ni ko ji kanjhale ba kanjhalak panina aina kati na oina ne ka aga hekchare hawai track tu ni ko mayam sina ma je dum phajana pali khai tare mapana nungchit yam kanna sile alu tabra na yeng bane alu panbi do kuiman gare na puktatlaga macha macha mani taramiye thoiki alu je thaba natte ba aina chabagi lairakpado du mayon chongakpado ne aina sum laibakta phumjan ki ba hai tare aduga mana budi phajana palamme adudagi aina mana je khaga chirakpadagi ko kaino je ta alu tabra yengena tan bane ba se sidadi amani yauri manin he khataram mai sidadi yaudra maleda sidadi oira mane macha amani thore manungda taba jane ko khara dum fresh alu mangat na hado isu phangi alu angang video sina koi samaroi duni ko aina imungda thajabado awa phadigom haibado degi sina nungchidak leire nungchijake su khara hekcharani lettuce mana ju khara hekchare ko lettuce se khara kanchalle aina imungda thabanina ising je marakmakta chaiba ko toina di chaide aduna makhok se khara kanchalle lettuce khara hekchare ko degi spring onion kharaga hawai movie ga nungchida ke hekpaduna ko sida leijare mayam thank you mayam subscribe to biramo yi channel bu yengbiba punamak bye everyone